Image PAODAM yang tabiri basumbu yumnam anuradha debine kono na kurum jari. Hause maroi ba PAODA. Tang tarapangi election adubo free and fair election oribra lebaga sida democracy lairibra lengang na singdora kadabane haina korambon ima kaithen coordinating committee gi maikai dege hadakle. Handa pangtoki ba high school living certificate examination ge fall men thada haidong na honari haina bosengui chairman akoi jamjoi kumana phongdokre. Sakang da ba haibasi kanano karino lengang na nemi humni phawbe ge manung da putho o haina imagi maira ge combiner sujata hai. Image PAODAM yang tabiri basumbu yumnam anuradha debine kono na kurum jari. Hause maroi ba PAODA. Tang tarapangi election adubo free and fair election oribra lebaga sida democracy lairibra lengang na singdora kadabane haina korambani ima kaithen coordinating committee ge maikai dege hadakle. Handa pangtoki ba high school living certificate examination ge fall me thada haidok na honari haina Bosengi chairman akoi jamjoi kumana phongdokre. Sakang da ba haibasi karino kanano lengang na numit humni phawbe ge manung da putho o haina imagi maira ge convener sujata na haikre. Prime Minister Narendra Modi na lisangani chamanga yankairak soba Bhagavan Mahavir Nirvana Mahotsav hodokre. Hause pau sanone pizari koremang kaithen na paugi mifam tawba yaroi hana police na thugai khrei tang tarapangi election adubo free and fair election to oribra lebaga seda democracy lairibra lengang na sangdokani sangdokadabane haina koramani ima kaithen coordinating committee na hai khrei ngase khoramban the ima kaithen coordinating committee na sindona paugi mifam ama pangthongna ba honabada kaithen da press meet tawba yaroi haiduna police na tangkhairapa aduga Mari Lainana Lupa Aduke Convener Lystam Memana High Koiramani Ima Kaithen Coordinating Committee Gi Oinadi Lok Sabha Gi election ase democracy na piriba apamba mihota khanbagi Kudong Saba adu Manipur da tholiba irang ase loisilaba matung Ingna chikna lairaba matada pangthupiyo haina haizaduna lakibani madugi ona tainabada lengangna nampuda free and fair oina election da pangthok na ba section tharang local e haiduna hairaga aranba mongda bothada hankre bothada kiba aduda khulai paibe singna election ki agent singthok laga phubada natna nupi phawba phukiba nongmaina kapage asopa yaukiba adubo free and fair election kauribra khulai paibe singna tawningbata tawbada yingduna lekheba police officers sing makhogi mathauna kadai satkre Mijam da Kotaraba Pawada order Pide Haiduna Yengduna Laithokliba Aduna Miambo Ngak Sempigani Haidiba Security Asi Levaka Asibo Law and Order Ladybra Democracy na Piba Haksink Miamda Panglibra Haibadu Miamda Kangan Biro Nomay Kapsulamba Mioi Ahum Padi Haidiba Adu Kanano Haiba Miamda Kangangadabane Atopa mapamda nomay kapsalang kiba mi purang kiba singka aduso atopa madamda paraga miyamda kanano haiba kangalo hain supongdoke. Excellent, free and fair. Ninkatam na ay apam do the Tadan Gadabani Hacha, Governor Kamen Pidan Kotra Maya Mama Taure, Madugi arrangement a quite loy loy there, a security tight way, a quite loy, Sema Kaita Hollow had a quite Hare.
थादरोइदबा खोइदि थादररोइ सि हाइदना जॉइंट क्वारंटाइन कमिटी के खोइगी थी अयामना पोचे पिररोइ सि हाइदना नेना ताना माना फै माना फते अदुगिनि अदागिनि हाइबा अमत्त यावदना साइलेंट द लेजरकांदा इलेक्शन थी तौरकांदा फ्री एंड फायर ओइदिसे कदाइदनो हाइबसे अंतंग आइबिखो फ्री एंड फायर ओइबासे कदाइदो ओइबनो पोलिंग मनुंग चंगा एजेंट चिंथोकपा नोंमैना कापगा थ्रेट तब पुनमक तब मतमदा ngasiगे मणिपुर की सिक्योरिटी चिंगना तो मिन स्टैंड तौरगा लेपिसे ऑर्डर पुबा पिरक्त्रे अखोइदि येंगोदब येंगो हारगदि अदु ऑर्डर कॉपी दो इसा सिंगदसु पाइरमगदि अमता पिबियु इमागी मैरागे कन्वेनर सुजाता के युमदा नुमई कापसंदुना अगे अखंग थोनबा अमदि मिखलका मरी लेनबा थौदोक्ता इमा अमगे मखोरे मेलंबा थोंग सिंगबो यानिंगदबा फोंदोक्तुना ngase kaksang lamkhaida kaksang apunba nupi lomna sanduna kaksangi इमा संगना वकन मिफम चथखरे वकन मिफम पा अदुदा सरुगे यारंबे इमा अमना फोंदरकपदा इसा संगना ममा ओइबे संगे मथकदा तहोइदबा थौदोक्या चतरकपा असना मरम ओइरगा ममा ओइबे सिंगदा थौना हलकपा ममा ओइबे सिंगना मसा संगना थमलंबा मिनुंगसे हंथरकले मिगेतांग को अहुमदगे हौदुना कक्संग लमखाइदा कक्संगे मियामना थोलक्तुना ngase phawba kunngaliba ase isha संगे दमक्तने अदुबो ngase ngaranga sita थोकलेबा ममा ओइबिसिंगदा सथरकलेबा थौंग असे कक्संगे ममा ओइबिसिंग यानिंगदे कन्वेनर सुजातागे मयुमदा सथरमलेबा असे अकी अखंग पिरंबगे थौंग असे कनाना करिगे दमक्ता सथरमलेबनो हाइबदु अथुबा मतमदा संगदरो हाइखे तौरिबा थौदोक से अखोई कक्चिंग लेबा ममा खुदिंगना स्ट्रांगली कंडेम तौइ हाइबसे ngasi प्रेस की ममांगदा अखोई मीडिया की मफमदा अखोई मसी फोंदोक सबने मसीदगी हेना अखोई करिगुंबा मयाम अमा कक्चिंग लेबा ममा खुदिंगना पेंदबगी खोलाव मयाम थादोलखिगनी मसी अखोई कनानो कनी कनानो हाइबदुमा अखोई मियाम दा सेंदोक पियु हाइबो वाफम से थमजरी मसी हारगा लोसिनजगे येंगनबा मसखंगला फावा अखोई मसेनो ओनसिनदुना लेबगी मतम नत्रे लमदम मसिदा लेरिबा सीएसओ करिगे तुमिना लेरिबनो ओरेक्लिपा मवोंग असिना अखोगी तुंगलम सट मुदखिबगे अकिबा अमा फावरकले मसिदगी कनानबा सीएसओ गे लुचिंग मसिंग थोपिरकलो थवाई मिरेनसु मतुंगे इंतुना थौदांग रगे हाइना थवाई मिरेंगे को कन्वेनर पी सना हनबिना फावरकले ngase manipur press club ta pangthopa paugi mi phampa amada mahangna hai hogi besai lisingani kulumdoigi mege tang me thadagi hauduna kuki narco terrorist na chatharakliba tamthiraba lanphamba aduna marampa oiduna ngase di iramdam asi adungai chahi tare khuntak khibago khuntak lansira palamdam pa ama oiduna khamthengna ware matang kuina tumluraba iraicha sengka amadi ICU da leiraba maibana खुदथारबा अनाबा अमगी पांखक ओइरबा इफुरोप असिबु कंजनाबगी दमगदा थवाई मिरेना ngasi फावबदा ngamsaba thodang kya loduna lodaba tampham kya da mayungna lakle इरमदम मसिगे अवापा मायोगनरिबा लोइजिंग लोया दा लेरिबा मफम कया दा चतुना अंगंबा थाक तमतें पांगतुना लाकली लोइनना लेंगांगना सिनबा रिले कैंप कया दसु अना लायेका अमदि रिलेटेड कया लेपलेतना होनदुना लाकले इफुरोप असिगे तुंगी इराइबक इरोमदोम लेपचबंगननबा थवाई मिरेना अहिंग ताइबंग खंगतदा होनजरिंगै तालक असिदा इरमदम असिदा ओइरकलिबा ओहेनिंगतबा वाथोक लांथोक सिंग असिदा थवाई मिरेना असुके मतेक नुंगनंगबा फावे येंगनबगे सरोक लांगदा तुदुना अखोय मसेन ओनसिनदुना अमना अमगे असोइबा थिनदुना अमना अमदा मरांडे कैपिस सिनदुना येंगनबदा ओनसिंगदबा नोय मातोंदा अखोय मसेनदा ओनसिनबगे पावग्या लेपलेतना तारकले असिगुंबा तंफंबा असिदा इरेबागे इरमदंबा असिदा लैरिबा इरमदंबा इफुरोकिदमक्ता लैरिबा CSO खुदिमग थोपिरतुना अमतो ओइबा कोक्सुंग सिनदुना येंगनबा कनानो मसक खंगमिनबगा लोइनना मुदकी गदरबा इफुरोबा असिबो कनबदा अमतो ओइना थौदांगा लौमिनरसे हाना थवाई मिरेना इरेबा इरमदंबा खुमनजरबा CSO खुदिमगके लुचिंगबा सिंगदा हाइजरी हाइना फोंदोके असिगुंबा ओहेनिंगदबा अखोय मसेन ओसनबगी थौदोवा तवनबिगनो नाबा नुंगाइदबसि तवनबिगनो अखोय मसेन अमत्त ओइना सुमसिनदरि बालेबा कन्नबु हनमिनबा हाइबा थौना असिनदना इरमदम कन्ननबगी अखोय पांगल लेते मरमदुना लमदम असिना लेलिबा
खंबगी माई बेल कुंग पावजा अखंग हाई मैम लेबिगी बिदो हुजिक करी तो बिकी तुमिना लेबिरी बनो हुजिक मतम चारे थोपी रको तुमिना लेबिरा गनो इको सिना तुम इजगे करी तो सिगे हाई बिदो कोई कुंग अमत ओइना लेबिनरगा इरमदा मसिबो कमिनासी यंगना मबसा खंगा बावदा कोई मसे ओजना बिकी थबकसे कसिको उनुमिसिदगी लेबियो कोई लांगलेबा अप्रैल के तांग कुंतरुत पांगथोकदरिबा Taranipan Suba Lok Sabha Election 2024 के टू आउटर मणिपुर पार्लियामेंट्री के मिखलदा 42 टेक्नोपन असेंबली सेगमेंट के ओइना डिस्ट्रिक्ट लेवल सिक्योरिटी कोऑर्डिनेशन कमिटी मीटिंग अमा पांगथोखरे मीटिंग अदुदा डीईओ डीसी टेक्नोपन कृष्ण कुमार आईएएस एसपी टेक्नोपन एसडीओ सिंह जोनल ऑफिसर सिंह अमदे असम राइफल्स अमसों सेंट्रल पैरामिलिटरी फोर्स के ऑफिशियल सिंगसु सरुग्यादना मिखनसे के पोल प्रोसेस अमदे पोलिंग ऑफिसर सिंहबु निंगथिना सिक्योरिटी पीबगी मतंग अमदे अतै मिखंगा मरी लेनब हिरम क्यादा खनखे हाइरे इलेक्शन तौदुना अखोय मसेंगे मरक्ता खाइबुम तानब याबा थौदो क्या थोलपा असि लाइबक थिबने हाइना लंगसाई थौना कक्संगे कन्वीनर रिजर्व खेत्रीना फोटोरकले वफम असिंग असे कक्संग लंखाइदा लेबा लंगसाई थौना के ऑफिस ता पांगथोकपा पौमिसंग उनबा अमदा रेजिडेंट फोटोरकपने महाना मखाताना फोंदोरकपदा मणिपुर के ओरिबा फिबम असिदा मिखल पांगथोकपना ओरकदबसिंग मांगजंगना उबना लंगसाई थौना मिखल असे पांगथोकतनबा रैली फाव चटुना खोलाव किया लाउजखिबनी इलेक्शन गे मायुक्त लई हाइदुना लंगसाई थौना के मेंबर सिंहबु पुलिसना फजन बेखे अदुबु ngasi디 लैंगाका असिना अहनबा तांका की मिखल पांगथोखरे थोन निंगदबा थौदोके सुथोखरे अने सुबा तांका की लाकदरिबा तांग कुंतरुता पांगथोकदरिबा मिखल असितदी पामदबा थौदोकसिंग थोनदरबा नियम चुमना मियांगी राइट ngakna भोट थादनिंगबा मियामना मसा मसागे भोट थादहनबियो हाइखे माना मखाताना फोंदोरकपदा हौजिक मणिपुरदा थोलिबा लांट असे लोइद्री करम्बा मतमदा कुकी सिंगना करी लालोंग चथरकदगे हाइबा खंगबा ngamdre आइखोय मिकोब नहम चिंगना लेगदबा मतमने मैते के ओइना लान हौद्रिबने ngasi pawa chathadekliba lan asida maitei singna kuki singna atamna lan tokhiba leitre kuki singna tarokpa lan ngakpa khaktani asiguma madam asida mikhal pangthoktuna ima event singda fawba kutha ba yauna thoning daba thodokya thokiba asilabak thibani manipur gi thokleba lanta asida ima event singna lawriba thodanga si yamna chawi makhoina मचा ओइबा अखोइबो अहिंगमिंग चल खांगदुना ngapi sepirebani maram asina thokriba thodok sengka ado thokradi thokre wari sanaduna warishinta purakpiyo matam tuda matungda amuk hanna thoklaklabadi langsai thaunana tumina leiroi haiba wafam thamlakhe ja koi khak kawba yadaba mpham amani asigumba talaksida karigumba election sina maram oiraga ima event singding sida khut thaba hoji thokriba singcha thokragadi thokre koi sangdainaba ma pubirau aduga matungda hek tholakpa matamda koi langsai thonana tumina leiroi habchi mayamgi mafamda koi thamjage aduga ima event singbu nungsibiu ima event singna loriba thokdangbu masak khangna ima event singbu koi bewra leina respect tawdana koi punna satminnabagi koi lambi ama yatsena langsai thonagi maitegi koi praja khudimta koi appeal si tawjari Library and Information Center Kaksange Kuntramatoi Suba Foundation Day Tharanga Marilenana Center Asane Sanduna Lamda Masage Mahiro Ishimbo Mahima Singa Loinana Apaba Maikeda Purangna Bale Sangsetna Sunday Kudingi Pangtokuna Lakpa Chambriga Marphu Mari Suba Special Sunday Gitaram Ngase Library Asage Mipon Sangda Pangtokre Ketrimayum Deputy IAS na Special Guest Oina Sarugyaduna Pangtoki Bataramba Aduda Miamgi Pangal Thonatana Haukiba Chahi Inkumza Lisang Machamapan Marpudra Marida Linkhakiba Library and Information Center Kaksange founder member Singh Amri Paumi Singda Achambakudon Board Piduna Ikai Kumda Udba Loinana Special Sunday Ge Tharampo Oina Mahiro Shinga Special Guest Oina Sarugia Kibi Ketrumayam Tichano IAS na Interaction Tauba Amadi Mahiro Shingi Oina Quiz Amadi Extempore Speech na Singba Pangtokpana Tharamasige Mapungoy Batharam Sing Oike Yamna tangna thokpa thodoko aina ngase ayok anganba chawranga pung makhairom taba da yamna kanna sikiba nonglai nungsita thanga assembly constituency ki manung chanba ithing khunjaw
mamang loktak pata irang nabadagi nganmi amale khidre laibak thiba thokdok to da lekhidraba nganmi adudi thanga assembly constituency ge manung chanba ithing maning laikai dage khoirapam thoi chahi yangkhaitaru apokpa yamsau koi hairi ngasi ayuk chawrang pung manga makhairam tabada yamna kanna sikiba nonglai nungsita hi dongduna nga pharingaida nonglai nungsit silakpadagi irang nakibani hairi kudakta awuba miyoi shingna sangsinduna irangnaraba miyoi adu thiba humba amadi kannanabagi thabak sathaki adamu oina mapung amaromba kannaraba matung pung taruk makhairom tabada asiba haksam oina phangbangang kibani hairi Handa pangthokiba Board of Secondary Education Manipur Bosemna Loba High School Lim Certificate Examination lagliba methada haidongnaba honaragani Sayi asida haidokadariba result asidage grant system chanaba hauduna position hold thamla roi haina Board of Secondary Education Manipur ge chairman Akham Zoikamana phondokre ngasi babu parada laiba Bosemge conference hall da pangthokiba pogi mipamba amada wafam ase phongdorladuna Zoikamana hai Tongan ba lebakya da National Education Policy NEP gi matungina mahiroi shingda leramba stress kaya hanthare haiduna position holder thamdaba asi Chennai Manipur gi oinasu system asi chaliba chahi asitege chanaba haunaba haiduna Secretariat Education Department na Bosem ge maigaida khangalakpadagi Bosem nasu general body meeting ama pangtholaba matung grant system asi chanaba haunaba wareb lawrakpani Masida meant ISSLC examination haiba ama amadi confirmatory haina leramba aduna implement exam haiduna ani thongna khaidokuna ISSLC examination asi tharagani amaramda haibe examination asida national amadi international gi thakta sanaba chakadaba sanaroi shinga matamba Pangzinaba thoklabadi special provision for sports player ge makhada exam asi pangthok tringai application da ama Bosemda thaduna khangalaklaba matung sanaroi shingi oine sotongana examination than gani haina phondorakhe another one is the improvement examination teacher library matung makto utaki sahidagi auraga ai one man exam si sahidagi si aduga ai June or July side na to pa ama amang da ni capability na to no improvement exam ai ba title sorga ai improvement exam library Sokna chahi lisang sina satharakliba mating leiba mahiroi puthose haiba academic campaign ge manung channa handaksu sokna class 10 ge foundation course ke free coaching chatharagane haina students union of kanglai park ke HRD secretary Gyanagar Namaira Panda Phundurakle ngasi wangkhaida leiba soke office ta pangthopa pawgi mifamba amada mahangna hai pangthokadariba class 10 ge foundation course asida later laira namaram oiraga mahi tambada awaba khudung sadaba ke mayunariba mahiroi sing amade rally camp ta leiba mahiroi singda hena khudung saba pizakani masida natana apokwa mama natraga mapa lekhidraba amadi mapa animal lekhidraba mahiroi singda so kosanga se yaubada hena khudung sanaba pizagani kosanga se ge form lagleba April ge tang kun manga dagi na tang kuntra fawba wangkai daleba sok head office ta thaba hauragani kosanga se mege tang taruk dagi mapung phana soke head office ta hawgani hauzak thogleba lana sina phibam satina sohalaba mahima sang tambagi hiram asida awatpa ahoba leiriba mayam ase kharam makhaida oirasu saruk kharada oirabasu menkapa ngamnanaba free coaching ase sinbani thogleba landa asege lanpamda thawai ka khraba athoba singna thambiramba athoba singi masa singdasu sileba coaching center asida yauna nabage ahenba khudong saba pigani masida natana makoigi mahi masing tambagi lambida matam punamakda sungna mateng pauna basem saduna lady masida lebaka miyamba amade lamda masida leidiba mahi masing khudimangna sagat piu lekai ge club sing amade mahi loisang singna masana sen putoktana matik saba lairik ke mangat phangnaba hona saba ngamdraba tungge yumbiren sing lairabadi sukta pau pibire o
matam punamakta sukna makhoigi matengka pangnaba thong launa hangduna lairi class 10 free foundation course ase mahiroi khudimaki khanduna Imphal area khak natana tonga tongan district singdasu sinanaba semsari atuba matamda tongan ba district singdasu silakane haina mahana makhata ki Thunglebalan sida koi thawai tha khaba thobo singi asu coaching sida District ki kumbi kendra gi manungda leiriba Netaji Subhachandra Bose Awashia Vidyalaya da tamliba iskun mahiroi singna lairik tamba phangan biyo mahiroi singi punsekan biyo aikoi lairik tamsage irang asina chahi amaromba iskunda lairik tamba phangdana leiribasi athuba matamda scholarization da hauhan biduna lairik tamba phangan biyo haina mari lainaba sangi puning chinchilakle Residential school ta asada tamleba mahiroi singa amadi mama mapa oiribi singna ngase kumbi kendragi wangu sandang kong da leiba guardian thongam tongbagi yumda pangthokiba pawgi mifam amada residential school asada class 10 ta tamlibi mahiroi nupi macha amana phongdorakibada residential school asada class 6 ta ge hauna mahitam lakibani adubu mamangi chahi megi tangka ahum dage thokleba land asana maram poiraga class 9 da tha ani Mokha lairik tamba phangkhibadagi ngasi phawba lairik tamba phangdana leire satra mahiroi singi khanbiduna athuba matamda school da thambiduna lairik tamba phangan biu haiki school ka chahi ama phare aduna athuba matamda school asibu saksal hongna bo hona biu chhatrabu manghan bigan Satrabu nungsibiu satri punsibu manghan biganu khoi school ka jage athuba matamda seksal hongna ba honabiu Mahiroi singi guardian ti prademna phondorakibada santok lambi lejatraba leita lairaba singi damakta sarkana thambiriba residential school ta asida icha sing lairik tamba phangjabasi yamna harauram adubu irang asina chahi amarom isa sing mahi tamhanba phangdana yamna pende mari lenaba JDO amadi DC Bisnupur gasu unaduna session hobinaba haizaki besu laikre session horagani haibagi matam thaduna thazabadi pirakre adubu ngasi phawa session da hobidana lairibasi mama mapa oibisina yamna pende mana hai isa sing chahi amarom lairik tamba phangdana lairakpasina isa sing mangbatare haiduna Mama mapa aikona transfer certificate power pibinaba skunda hairabasu pibidre Netaji Subhachandra Bose Awashia Vidyalaya Residential School ase irang asina marambo oiraka matam kharagi oina kumbida hongdoktuna thamle haina sutare aduna jalibatha asage April ge tangkuni panta phawbada mahiru icha singe khanbiduna residential school ase session hauhandrabadi Manipur da leriba student organization singaloinana akan bakhongjang changchilakani haiki Thasige hokiba tang taramapanda pangthokiba Lok Sabha Mikhalda Kaksang district Suguno assembly constituency ge manung chanba wangu mamang sabal amadi wangu sitek lekaida khana sainabage thodok sing thoki haina ngarang media da congress ge workers sangna maran sedagliba adu yumpham yaudabani area sida hariba election numit aduda makal amatagi pamdaba thodok thoktana yamna santi oina election pangthoke haina wanguge maira pai bising na phodorakle hiramasiga mari lenana ngasi wangu mamang sabalda pangthopa paumi singa unaba amada lekai asidage amom sanahalna ngarang media da congress ke workers na wangu da rambai tengol unit 12 के कमांडर बोबो अमदी सुगुनो assembly constituency के ex candidate yumnam zibant allies sangbana luchingba khulai paiba tempa amana nupi yauna congress के workers sing bo phuba yauna ki han khanganduna namphuda election pangthoki haibadu aran bane area asida makal amatagi irang thoki balaite maram asina loikraba mikhal asegena magta aranba propaganda kaya sandoklaka aikoi masenge marakta napak tanapage thabaka se makatana tawigeno haike
Paumi Singna Unaba Aduda Sadugia Kibi Yunampo Umilana Makata Raduna Ngarang Mediana Sangba Elias Jibanda Siriba Maral Adu Yumpam Yaude Election Numit Aduda Sangba Amati Sangba Asi Mahaki Home Polling Oidiba Wangu Laipamba Awang Laikage Polling Station number 39/35 da Lengtana Labor Adu Laikai Miam na Kangi Maramasina Jibana Amati Arambai Tengolbu Lana Wanaba Congress ke Workers na Toriba Tawonka Adu Kudatale Piu Haike Lengtana Laikiba Muini Aduga Makata Rapada APG Sanupa Bobogi Tim Susianari Basidesida Isasina Sionan Lanzidesida my own Jadan Hona Biri Basidesida Isasing Sida Badanam Civic Tabaximadi Mama in a Queen Zabung Zeroi Masimatunda Suto Vigano Bosses Matungadi Masi Funabi Tabaxima Topu Haiden and Makatan Amy Daton the Haiden. Awang Puta Lady Ba Mahiro Shingi Oiba Kanaba Scholarship in a Bagdamalupa Krorama Institution to Asina Kaltuna Tamle Haina GNDIOT Group of Institution gave us President Chandrakant Singh Napondokre. Wapama Singasi Not Eoshida Labor Hotel Impalgi Sidoi Holda Pangtokiba Pawimi Pama Amada Wapama Sapondoladuna Chandrakrana High Delegate Greater Noida Hangliba GNIOT Group of Institute Asina Awang Nongputa Labor Mahiroi Shingna BTech, MTech, MBA, BBA Amadi Ataitonga Tongamba course kaya Tampage Kudong Saba Pigadori Marsigidamagda Masagi Mahimasingi Lamda Haitoi Singtoiba Amasung Institution Asagi Scholarship Testa Mai Paklaba Sing Desu Lupali Sing Kuntratagi Lising Yankai Powgi Scholarship Pibagi Kudong Saba Legani Nupisingi Oinasu Akanana Scholarship Lay Placement gi yang lagasu tungan-tungamba company kayana lagtuna Mairoi Shingbu Tabak Piri Amadi Institution ta Asida Chatok Sasinge Kudong Sadaba Singi Oina boarding facility su tamli Hena Apaba Mahiroi Shing Putuktuna Awang Nongpok Lamda Mahima Sing Haiba Mahiroi Shing Putong Naba Honagani Haine Supondoke Maitei ST ga Mari Lenaba recommendation amasung report Anidu Tarabadi Nagana Saugani Haiba Wafam Chief Minister na Maitei gi Khangzadaba Miyamda Haribadu Haibiganu Ningsang Batoktaba Matamdagi Nuksisanana Laminara Waba Naga Maitei gi Marakta Wakalana Kanakini Haina Pondokrai Wafamasi World Maitei Council Manipur Unit Asanduna Chatarapa Khongzang Kolau Ngasi Kaksang District Suguno Bus Parking da Pangtokpada Khongjangda Yaukibasangna Pondokibani Khongjang Loisingna Makata Kibadanga Sisu Nagage social and political leader Oidiba Alfred Kangam as Arthur INC ge outer Manipur parliamentary ge candidate Asanka Sar Alishant Abomaina media da Maitena fundamental right Tanzabada Atopa community na Hangbagi Matau Sutade Aduna Atopa community singna opinion Pibagi Matau Tade Constitution Manunda Tauzagadabani Haina Pongdoki Haiki Ngasi Laukiba Kolausing Manunda Chief Minister na Maitei ST blackmail Toba Yaroi Maitei na ST Chanbagi report Thau Yataba Chief Minister Sogotpa MLA Sang Pamthado Kadabani Maitei Bukanaba Matangara Pambaiti ST ni Chief Minister Birena Maitei ge survival ga market political survival ga Onaba Yaroi Haibani Chingba Yauri Bangladesh Manipuri Chatra Samitri Bamsas Sapunkiba Chahi Nipu Mapung Parapagaloinana Rabi Jubliga Loinana Nipu Suba Convention Ngarang Bangladesh ke Silheta Laiba Santrana Muslim Saita Sangsata Hall the Pantokre Taramaduki Saruk Ama Oina Nungsiba Konsen Mari Haina Mington by Isegi Taram Supantokre Bamsas ki Chief Advisor Assam Citizen sponsored Dr. Pangtokiba Taramba Aduda Silhet City ge Mayor Anwar Ujamani Chaudhurina Atoiba Mitunglen Bamsas ge President Mayangbam Mukesna Tharamapu Advisor Seram Pramod Advisor Tinguzampi Hirom Oza Nilmoni Oza Bidand Oza Nehar Bangladesh Awami Legi England branch के Vice President Muzahid Ali Sohel Awa Mal के Vice President Matind Saiteji Chingha
Bomsa's General Secretary Siddharth Singha Amadi Organizing Secretary Roshan Singhasu Akanaba Mitunglan Singh Oina Saruyaki. Mahila Kabia Mans Manipur Haudopagi Tarampa among us a cocktail Morangpurent Lekai the Leba Dr. Kondram Dorendragi Yim the Pangtokre Taramatuda retired IAS K. Radhakumar Mahila Kabia Mans Manipur President Dr. K.S.I. Subadane Amade Manipur State Social Welfare Board Ki Hanagi Chairperson R.K. Nayan Sanana Mathangsina Chief Guest President Amade Guest of Honor Oina Saruyaki. Tarampaduga Marilainana Mahila Kabia Mans Manipur President Dr. K.S.I. Subadane Pondorokpada Manipur Kachin Koya the Ladiba Nupisingna Masana Ibaki Lamda Pamsaduna Isai Sarenkea Iduna Thamba Miamda Pongdopading Amdana Lady Basingbo Makoi Makoiki Haisingba Kaya Adu Utopa Ngamnaba Mahila Kabia Mans Asi Asoba Todang Amal Loduna Miamda Malangi Nupisang Natopangamba Adu Utongna Bahonagane Mahila Kabia Mans Asi Malangi Mapama Kudimuta Leba Organization Amani Organization Asina Nupisingbo Awang Batakta Tankanaba Honabada Seldi Lejatraba Aduga Masage Haisingba Adudi Miamda Utopa Pamba Nupisingbo Makoina Iduna Tamleba Waring Sering Sing Adu Miamda Panganaba Honagane Haike Sakangdaba Hairibasi Karino Kanano Lengana Numeto Hubni Pop Game Manunda Lengana Putu O Haiduduna Image Mairage Kambina Toxom Susatana Singzamai Toxom Laka the Leba Yumna Ngarang Sakangdaba Kulai Piper Singna No my Kapsalambage Tombo Akanba Monda Yaning the Utuna Wakami Pamsa Takre Ngasi Youth Welfare Organization Nupi Yaipa Chokwataranga Loop Singzamai Toxom Laka Nisanduna Singzamai Toxom Lakage Oil Pamda Pamkiba Wakami Pampa Aduda Imagi Mairage Kamina Toxom Susatana High Ngarang Satanam Liba Tong Adu Yamna Laibak Tivani Amadi Penti Asigumba Yumlakta Nomai Kapsul Nambagi Mahota Wakaltana Pamlaga Aningba Apamba Pongdong Nabane Hena Pabo Oigane Mikal Gidamalta Wakal Mapong Padriba Naha Oiriba Singbo Mafia Linkatpagi Monda Kutanumai Pahenduna Jata Tonka Ase Kudatale Padabane Ngasisu Wahang Adu Aduma Hankegani Sakangdaba Hairibasi Karino Kanano Lengana Miamda Kangangadabane Pondoke Wakami Pambaduda Saluya Kibi Image Mairage Media Coordinator Program Bamba Randiblana High Lamdama Sige Mama Oibi Singe Mbitaki Piranga Shinta Halabadi Masao Oiriba Singe Tungi Punsi Lamhanga Gene Haigna Penda Bukong Sa Sanga Bukong Masi Batangli Isa Singda Mama Moina request okay Where to put on also on again Manipur can make for the take them to know Halai surprise about Kadi Mam to Kanjaba Hajaba even Party can the Bayadi and the Saliba Mama Sing the ones like a Sabasa Topi Sazaha Why am Tangiwakan Kalaka Tabak Tau Mama the Mitaki Pita Habato I don't know Masas in the Kadung the Mai Papa Poyama Masima Tangsum Kukinupi Anige video variant Keska Marilena Pakiba Ifal is district Nungbram Maya Lekai the gate Namira Pankiranta Amadi Kula Asida Tabaka Suduna Lariba Purki Hongbam Suranjoibo Atoba Matamda Tadopio Haina Ngasi Nungbram Kulda Miamna Wakan Bipam Pamdana Consensin Cray Kongzanka Ado Nungbram Ge Nungbram Tungkong Lairambi Yuta Club Amadi Maira Paibising Sinduna Tungkong Lairambi Community Holders at Takibane Kongzanga to Gamari Lenana Nungbrampa Aponba Mada Paibiki Secretary Sandopamba Sunitana Mamang Sehiki Migitanka Home the Horakriba Lat Asida Kuki Singna Maite Masakya Mihatina Hakre Kaya Amana Ngasi Pawa Haksang Pangdri Asigamba Kuki Singi Ka Henba Tawong Asida Jenaba Mio Shingduna Ngasi Pawa Padana Leraka Kuki Nupi Anigi video Virenga Mari Lenana Kul Asidagi Pakiba Mioi Ani Asi Yaning de Haidaba Mioi Animak Taudoka Asida Halting and Asinaba Nate
Sumnatagi mobile phone da video aduba yengluba ngaltane adubu hairiba video viral adude Manipur khakta natana malimgi tongan tongamba miyam nasu yena khraba ngaltane asumna miyam pun bada leraba video asigidamakta maral leiba miyoibu phabagi mahutta ayengba mi oina phaba asi yaningde maram asina thodok asida police na phajanuna thamliba maralaitaba miyoi singbu khutakta thadokpiyo haike Makhatana hariba ngang asi atuba matamda sarkarna condition amata yaudana thadokpiro hariba ngang sing asi mara leijadaba angang bu ngasi bawba smaina phajala thambibase akhoi aduki matik nungaijade imung manunggi awabagi saru akhoi yengba ngamjade maram aduna sarkarna state na masigi thawong asi yaningde haibado akhoi phungdok jabani maram aduna ngang asi atuba matamda ngang sing hariba ngang sing video viral da jenariba ngang sing ase atuba matamda condition yaudana sarkarna thadokpiro haiba wafamse thamjari Amaram da Khonsang Kaduda Sarugi Yakiba Nungram Tongkong Lairebi Yudaklake President Angoton Kumana Police na Fakiba Miyoi Ani Asi Makoina Masa Masagi Imong Manong Puribane Maralaitaba Miyoi Ani Asubo Police na Fakiba Asina Maram Porga Kul Laikaina Imong Ani Asibu Yang Sinduna Lakli Adubu Haidiba Laikaige Mating Asi Jahi Chupa Pangbadi Ngamloidabagi Pibam the Lady Masagi matakta makoi ani phakiba asana maram oiraga imung manunggi miyoi singda su thawai nuai tabana thoningdaba thodok seng tholakatra haibagi akiba su leire maram asina lenga ki mari leinaba singna thodok asiga mari leinana phariba singka athuba matamda thadopiyo haike Indian Red Cross Society Manipur State Branch na World Red Cross Day 2024 ga mari lainana thabum mama chapna satharak patharong ge sarukama oina ngasi Thangal Bazar MC Avenue da laiba Red Cross Manipur State Branch ke office ta state ke thakta layak pasangdam na ge tharom mama pangthokre tharoma se Junior Red Cross amadi Youth Red Cross ke category da pangthoki bane punna mahiroi humbudrana sangdam na ba asida sarugya ke Loina Nangasigi Sangdamnaba Adugi result Sulau Tokre. Junior Red Cross JRC ki Oina first position da Brikam Laurembam, second position da Angela Haikrujam, third position da na Prishila Haikrujam Amadi. Youth Red Cross ki Oina first position da Oinam Suraj Singh, second position da Diamond Toksom Amadi, third position da Bidya Lakshmi na Makong Matang Singh Takre. Tharom segi sarukama oina lagleba April gi tang kunmari da Rims da blood donation camp tang kuni panda state level folk song competition loina na matang thame gi tang manga da leaders meet gi tharom so pangthokani thabum ama chathaga da tharom se lagleba megi tang Nepal World Red Cross Day 2024 nimita Manipur gi governor su sarugya duna closing function pangthokani hairi Sanginata ke Academy New Delhi ke Miang Makada Jiribam district ke Dibongda Leiba Inunganbi Manipuri Dance Academy Imadana Sinduna Thasige Tangka Ohumdagi Chatharakpa 15 days workshop cum production of Lai Harawa Dance and Music 2022-23 ke workshop Haunabi Matung Inangase Inunganbi Manipuri Dance Academy Imada Training Hall the Lotion Kray workshop Lotion Bagi Tharamba Sidati as Kitubi Devi retired joint education officer Ziribampa Amadi RK Nobishana Singh Pradhan Dibong Gram Panchayat Mathangsina Sebge Samadi President Oina Saruyake Ngasi Lotion Bagi Tharamba Asigambari Lainana Inungambi Manipuri Dance Academy ke founder Chandam Birena Asumna Hai Jiribam district ta Amatangaraba Inungambi Manipuri Dance Academy Haidiba Academy Asi Lisingani Terukta Lengka Kibani Ngasi Jahi Taranipan Suzalak Laba Jahi Taranipan Asige Manungda India ge Mafam Kya da performance kya Utkibalere Ngasi Pangtholiba 15 days workshop cum production of Lai Harawa Dance Academy 2022-23 Sanginate Academy New Delhi ge Miang Makada Inungambi Manipuri Dance Academy Imada Jiribam Nesinduna Pangtholiba workshop asida Punna Angang Kumangana Sarugyadi Ngasi Aroiban Numit Oina workshop asida Sarugya Kibi trainee singna Maibi Jagoi Kambathubi Jagoi Amadi Thawgal Jagoi Nesingba Jagoi Kyaso Utki Ngasigi Kudong Saba Lawjaraga Inunganbi Manipuri Dance Academy Hall cum stage ama Sajari Masibu
mari lainaba authority singna amadi sarkar ge maikaidagi Jiribam district ta amata ngairaba jagoi isai asibu yokhapada mateng pangbiyo haina mahangna wafam kyasu phongdokhe yimlakta nomai kapsinduna aki akhang piba yaning de haina citizen club ke president Mahendra Nauremna phongdokre ngasi soibam laikai wangkhai khunauda pangthokiba paugi mifama amada wafam se phongdoladuna Mahendra na hai thasagi tang tarani pange numidangi pung 13 makharam taba matamda club asige member amade yum yauna club asina konba mafamba ahumda nomai kapage thawongka adu yaningde club asige member amade yumda nomai kapsinduna ake akhang piba amasung pakhangba leiraka amade chekon ki lambida nomai round kaya kaptuna chatkibagi thawongka ase akan bamaunda kanem tawe lamdam asida miyampa awaba phibampa amada leiringai charaga asida nungainataba kaya leirabasu club asida hana mangsaunana hairamdana nomai kapsinbagi thawonga asilabak thibani atuba matamda kanana kari marangai damakta nomai kapsilibano haibadu sengdorakadabani haike Hauzik sanabagi pauda All Manipur Football Association Aphana Sintuna Kaksangi DSA Grounder Chatharakiba 16th Manipur State League 2023-24 ge ngase April tangkun mathoi dage sanagadaba matching nongchubana marambo erega ground da ising laibadage yeithoklei State League asigi makataba matching April tangkun mari dage amuk sanaba hawgani haina ampage General Secretary gi cherolamana hairi Mahavir Jayanti Tharonga Mari Lainana National Capital da Laiba Bharat Mandapam da Prime Minister Narendra Modi na lisangani chamanga yankairak suba Bhagavan Mahavir Nirvana Mahotsav ngasi haudokre Mahavir Jayanti gi ningsing commemorative stamp amasung selyek koinsu thoram aduda Prime Minister Modi na release tauke mana haikebada Bharat Mandapam na chahi ngasi Lord Mahavir ki lisangani chamanga yankairak soba Nirband Mahotsav haudokle Mahavir Jayanti ki Thoram sida lebak asigi miyamda yaphabausan pizari Malemda thogliba langi matangda palladuna haikibada malemgi charangnaba thogliba thogdok sangidamakta India dagi ingthaba santi langnaba thasanari India ke foreign policy chakolakpadagi masi oirakpani Masida aikoge culture na piribasingka adu panninge malemda achamba amasung ahingsa purakpada India ge daijasawi Lord Mahavir ge aphaba amasung santi ge pauzena lebak asada bekshit Bharat linkhanabagi ithil piribani haike Israel na nungtigi Rafada nongthaktage landabana marambo oidina miyoi million 2.3 leiba gazagi misingna Lanpampa asidagi chanthorang naba honabada awaba kaya mayoknari haire nongthaktage landaba aduna angang taramari yauna miyoi taranipan hakre haina health officials singna phongdorakle Quetta hospital dagi thadrok pacheronda ahan basikiba adu nipa amaka mahaki masawai sangdrebi loinabi amadi chahi om suraba angang amagane doctor singna punangi angang ka adubadi kanbanga maure haire Anisube strike adudana angang tara humdoiga nupi aniga sekhe local health officials singna phongdokibada Israel ki attack ta sikhiba masang lesang kontra mari sure population gi sada marphode saphagada ba mafam singda lansena kre haire Thasigi tang tarani thoidage hauna All Jiribam Sport Association SAS Sinduna Jiribam Higher Secondary School ge sanabungda tim taramathoina sarugyaduna sanariba first KH Arab Jant Begum Memorial District Level 5 Airside Sub Junior Boys Under 15 ge Football Tournament 2023-24 ge ngasi sanekiba quarter final league ground ge ahanba match da Laishem Club A na KMYC bu goal ani amada maithiba piki ani suba matchtana CKC A na Sunrise Club goal mari ani da maithiba piki hayenge quarter final league ground ge ahanba match nungtingi pungka ani ga minin nifumanga da Laishem Club B ga PSG ga sanagane
Anisuba match na nungtingi pung ahunga minit nifu manga taba matamda Oriental Club ka CKC B ga sanagani. Ngasigi match sing asi Aziz Haider KS Nilkaman Singh amadi O Rajan Singh na conduct ke. Ningsang bayai tournament asi Jiribam gi Jingdong Laika de Leba KS Abdul Khan gi Laikhidrabi Loinabi KS Arab Chanda Began gi Mingda Mahangna Kachaba tournament. Hausa Garubada Maro Eba Pao Amohne Pizari. Tang Taramapan gi election adubo free and fair election Oidibra Lebakasida democracy Ladybra Lenganga Sendora Katabane Haina Koirambane Imakaiten coordinating committee ke Maikadeki Hadagli. Handa Pangtokiba High School Living Certificate Examination ge fall May Thada Haidonaba Honaragane Haina Bosange Chairman Akoijam Zoikamana Pondokre. Sakang da bahai basi karino kanano lengang na numete humni pau ge manung da puto o haina imagi maira ge convener Sujata na haikre. Loinana Prime Minister Narendra Modi na lesangani chamanga yang khairak soba Bhagawan Maharve Nirvana Mahasabha haudokre. Imes paudam nga sigide matang na sidaloy chere miyeng tabiri besungbo amuka na kurumzay.